भारत बांग्लादेश अमदी म्यांमार बॉर्डर एरिया दा ngamkhai sambal khabagi thabak sathariba sina maram oiraga Chin-Kuki-Mizo Meeyam Tokhai Tokhai khaidoknaba honaba amadi makhoi punsi mahingda akaiba pinaba honabani haina Kuki Liberation Army led kolunna thadorokpa serol amana khangalakli serol asina makha taraduna hai Indo-Myanmar border fencing asina Bharat ka lonabada leiriba Myanmar amadi Bangladesh da khundariba Chin-Kuki-Mizo singi marakta Tokhai Tokhai na khaidokpada natana makhoi family kaya ama khaidoknaba honabani Zangobung Bongmol CH Tengnopal Sanjang Gangpijang Zemonom Motha H Monom Howland Fai Leijang Fai amasung Langcham hariba Indo-Myanmar border da leiriba khulsing ase matam sangna customary trainer amagi makhada leirakpaga loinana village chief singna leingak sason tawraga lakhibani adabu satharakliba fencing asina hariba khulsing asi ani thokna khaidoktuna Bharat amadi Myanmar anigi toan ba jurisdiction anigi marakta leikhre masina makoigi citizenship ki matangda samamnaba leibata natana makoigi punsi mahing amadi identity na chingbada sauna akaiba pire haina serola dida palli